Mapalamgi polam singna mahut silakpadagi ipa ipu singna sizinaramba polam singa sidi mummy samlak lehaina handloom and handicraft ki lamda State Kala Academy Award fanglabi khaidem Tarubi laimana nungnang bafongdokre Manipur bumalem na masak takpada chawut hawdang lawriba khunai asiga sago naduna laklaba ariba polam sing yokhat nabagi pandam da saba kanglai yelhau ari sinai sindam sangi sanglen sangabagi thawram da wafam asi fongdokhibane Committee of Implementing Prime Minister Awardee Yojana Uripok Ward number 6 na sinduna Uripok achom laikai land number 6 ta laiba bamon mantap ta pangthokhiba thauram aduda Tarubi na makhatana Art and Culture na state asibu masak takli haina khangnarabasu khunai asigi culture amadi identity bu matau karamna yokhat sige haiba wakhalon laiba wat na uri Mamangai dagi lairamlaba ningthaugi potsak sing mon mamai amadi poloi mapana chingba sing asi miramgi potlamna mahut sinarakpana ariba potlam sing asi mangkhigadra haibagi akiba faurakle yalongai dagi lairaklaba khunai asigi masak takliba potlam sing asi yokhatnaba miyam punna hotna minashi haina mahakna fongdokhi Manipur ki mang ka to badumba apai ki lejaram culture ki identity ngakchari ba mitai ki leiriba bot mayam che al oiriba mayam che na tahok da gadi mayam da khanda na ngasi koi sar batung na ngasi koi sinajabani manuna Manipur ki praja khudim na lakpiraga haiba mai maching asi tambira matung da mai ki jaga sing da santok ka matung da ipai pun hingam bagi lerami ba apai ki identity apai ki culture ki bot mayam che yokhot mina si Ningkham jamjin khangde phijin khangde hajikti loina mirai baki posakna loina laksala aba yosala aba matam jaida te yelhomi akhoina puthok chari ba pose mangki dore habegi khallu basi daida aise no aita dagi hajikti angang je tamning basu la ya aduga masida di yokhat ke yelhom sida di na